Imphal City bu taru tanan ba city amu oina ba haiduna clean Imphal City mission ni makata nuki gi sit cheng ba taru ga so city si mafam khara di amu da kai mayam paisinduna lainga ngam ye tang di da gi mami chang ta ba tanga kana mission asi wan ko hen da bu to Imphal City gi man gele yeb yam na la su amadi lambi gi nak yeta tai kum tra ba fa da gi su de gi la kwa nam thi bum banam na lainga tanya la ka ta hai bi akki ko nari lambi khar di mayai da kom ke ya lai bum maram na accident to yen thukun mafam su oiri clean Imphal City mission gi dai ta lori ba Imphal Municipal Corporation Office manakta asing phim len bai bi yam na lai ba Manipur apik state am oizraga suma palam sing lang koi beto la liba state amani adu amona kai sing ci u khag di yam ni kai ngai ni maram masna lenga amadi mari ne bo thoitina akana bam yeng changduna pin Nepal City mission thaba oin upi nyam da pawdam dariba saidur maibam editor Mami TV Clean Imphal City mission ki makhada Imphal City butaru danan ba city ama ohina bahaiduna nungti gi si sengba tarogasu city asiki mafam khara dudi amot akan mayam pashinduna yamna ma ongmaril ta da film dalai city asiki manung jaliba Thangal Bazar Nagamapal Ima Kajel Hau Kajel Major Khul Mamang Andro Parking Gandhi Avenue Haji from Yangna tongan ba lambi khara dudi BJP ki lengang asina thawai bidabagi mami changna tari BJP lengang asina pathatliba Clean Imphal City mission asi kadai faba mai pakna sangsilibage haiduna Mami TV ki editor Sahidul Maibamna Imphal City gi tongan ba mafamsingda koina chatuna yingsilubudagi thunnarakhiba kharadang lainak amadi mari leinabasinda paudam zabani Imphal City ki manungda laiba lambi iram nalasing amadi lambi ki naketa tariba fatta haudising asina achat awong tawba mayamda toina kudong thiba thoknaba mafamsing ori Asingumba mafamsing asiri Clean Imphal City mission ki manu Chandrabra haba wahang faba Mami TV ki kuthangda miyamda khangnarakli Imphal City ki tongan ba lambi kharagi mayai jabukta achobok kong kaya laiba maramna lambi sathok chasin taba miyoi singda misi minamak thukragase yamna toina accident thoknaba mafamsing ori Hariba lambi sing asi nongsi hadangdana ising hinjinduna sathok chasin yahlaba aduga kalen haduna asina awaba ohniba City asiki mafam khara da lahiba jangsinda kutlamba placing kakiba maram asida lakba fatta haulising amadi tambigi naketa tariba kumtharaba amot akaising deki lakba namchiraba manam na laina tina lakpatra habaki nipaiba yanare Clean Imphal City mission ki achoba daita lawiba Imphal Municipal Corporation ki office kasu yamna naksinana lahiba mafam khara da hibam tadana laiba haibasi yamna maknaiba thibani City asigi ananba mafam khara media da thadolaga Imphal City clean oire haiba yaroi Manipur asi apikpa state ama oirasu mapalomdagi langkoiba miyoi kaya toina lakpa mafam oribani adubu asigumba mafamsing asi mapalomgi touristsingna ukhagadi yanamak ikainingai oi maram asina hawjik paliba BJP lenga amadi mari leinaba authorities-singna hiram asiki matangda akhanaba miyeng tongduna tungkoiba thawang ama pakhatbiu masina trabudi Clean Manipur City mission gi thabak oina utpagi mahut wahaikak oina lehau urakadra haibasi akoibagi miyamna hangnaragli